ngasi numida wairam phongkiba tungan tunganba manipuri siphongsing amasung thokiba thodok wathokisingdagi maruoibi ipausing miyamna thamjagi ahanbada kanglei paki maira news tagi lokosaraga amukon sinduna kungi taruk suba integrity de pangthokre manipur union territory ohum thona khaidonabagi wapum pukhalak libesi angawbagi ningba kaibagi serolamani nando kumza english ngamaga samapan ga maudraga ni pani august ki tang marida manipur gi miyamna manipur gi apun gi saktam kai bi yaro hen asoba khongsa dama satuna sangsin khiba I haubu ningsing duna ngasi all manipur united clubs organization amuko na sinduna ngasi kunga taruk suba manipur integrity day gi tharam pangtokre manipur union territory ahum thona khaidona bigi wapum pukhalak liba se angau bigi ningba kai bigi sorolamane amuko na manipur gi apun ba saktam gi damak ngasi phawba leptuna lakli lamdamasigi apunbagi saktam singnarak khudingmaki mayokta lepli haina amuko gi president nando luwang na phongdokre ngasi imphal gi polo ground gi nongpok thangbada leiba integrity pillar da miyamna haikat laikat tamnuna pangthoki ba thoramasiga mari lainana amuko gi president phairoism nando luwang na phongdoki bada manipur gi apunba saktam gi dok lamdamasida khundari ba yellow furup singna amat oina leminasi aikoina kanagumba akaknaba furup amagi mayokta laiti apunbagi saktam singnarak furup adugi mayokta leibane ngasi kukila lawusing lamdamasida gi tokhaina lainaba dimanda sangsilakliba lalasi lamdamasig yellow fruit singna munna khangba mathautai makoina satharakliba thawrang si lamdamasig yellow fruit singi mathaktani masi khaktana aikhoi puna lepmina pasangi lamdamasig yellow fruit singbu singduna nampuwa phuda manipur gi apunbagi saktam thugai haibis kaidunungi yaroi ngasi gi thawramasina aikhoi amukhana puna lepmina bagi phirebadu amukhana sasinhalaga naiki mangna hai india maming leraba manipur gi state forcing bu singi ko kitapa mafam singna sangbu yaro haidunu thingli basi maram sadi hiramasi state amadi center lengana akhana ba thabak lokhatuna state forcing asi ko kitapa singi mafam singna thamnaba honagadabani madudada manipur santi hanjilakani madu natrabadi manipur hanjinbagi tam mami sami India government manipur miyambu nungshirabadi amadi manipur miyambu India gi citizen ne khalagadi India gi wangmarigi sangsilaktuna lamdamasida directly Kuki Militant sing manipur gi laimai digi takthukna ba hona bada asobu thaudang lobi waiki mauna makhatana hai haujik thoklibi irang asida laikhidraba sing masa masagi imung munung sinaduna aroiba mathong mangam pangthukpa haibasi satnabini adubu phurup amadi asi waksang sing imung munung sinakhiba aduga atopa phurup kina imung munung sinadabagi thawang satharaklabadi maduna tungda hena afabu Phurup aniga sibak-sang sindok sinjin tawba mathuktai haujik miyoi khrana manipur union territory ohum thona khaidoknabagi wafam pukhalakliba si angawbagi ningba kaibagi serol amani haina lawi masiguma thawang si amukona thengnaga naiki mana makhatana hai manipur state force ngasi singi irang tawriba koki gi khul singa sida mathau ningthina tawhanbiyo madu oirabadi tampakta kariguma makhalamata ki irang lairoi manipur gi singi mafam state force ngi yahondana tampakta adum lehalabadi makhal kya gi irang lakani tampakta irang lakhaloi hairagadi state force sing de yahonbiyo natrabadi barasakana fanakana hotnarabus irang loisin mangamroi shu satnaribu larulup singna shugi ground rule ifong na thugairaga tawriba thabak thoram singasi matik saba sairak piraba matamdada manipur santi hanjilakani madu natrabadi manipur santi leiba ngamloi haikenesu pawksna makhatana su phongdorakli makasa tharakpoina to papomna Phaojakhai maning terakhongsangbina singmre Kuki Militant singna nomai kapnakh koktarasu nomai kapsilakpada angang ama yauna nupi ama nongmei na panduna sokle Bisnupur district amadi Susampur district lonaba Phaojakhai maning terakhongsangbina Ithel Tharoilok Gelzang amadi Mohatan sing maphamda ngang numidang pung tare lom tabari gi Kuki Militant sing nomai kapsilatun landarakre madura khulnga gi khunja volunteer sing na kut handru nomai kapnakhi seraksida kwaktaras Kuki Militant sing na yumlak tu nomai kapsilakpadagi ngarang numidang pung tare lom taba matamda nopi amaga anga amaga nomai na pandana sokpadagi house tuan hospital sing na lekatna dun leri soklaba mi ani edudi Muhammad Sabir Ahmad Saitaraga mathu apokpa Tolngau Kokta Municipal Ward number 5 tagini maki oi thangba makhuta numai maru ama pan mari hausi Kokta Primary Health Center lekana duna leri nongmai na palaba nupi duna wahida aribam sai kuntraga manga mapuroibu maming Abdul Bari Kokta Municipal Ward number 5 tagini maki ye thangba pambom nongmai maru ama pali miyaisina saksang da sak thongduna leiringai da kapslakpa nongmai na panduna sokpani hausi Imphal gi North AOC da leiba Rasmidi City da lekana duna leiri haidi amaramda ngarang numidang Phaojakhai maning terakhongsangbina singmara Kuki Militant singna nomi kapslakhiba aduda labukta bom kya papaiki
अदुगा पोखाय हौदबा पोम क्यासु लबुक तासिन्दुना लेखि मसिन हौजिक लौमी सिंगना लबुक कुमदुना लौसु किनरे हाइना रोमियो कौप खुंजा मन फोंदरखि मांगना हाइ तुरंग लौबिदगी खुदेक पि तेराखोंसांग बि फाव किलोमीटर मरिरोम सांग खुलसिंग सिगी मनुंग कुकी खुल तरागनि पाले हाइरब खुलसिंगी खुंजा सिंग संति पामी हाइदुना अंगव फिराल पाइदुना मदि युंगुना थामे अदुबो ड्रोन थागतुना येंगमा मतमना कुकी नुपिसिंगना नोंमै हंदोक हुंजिन तौबा मखोइना लाल मांग थादुना संगबु फंगे मरम अदुना हौजिक तेराखोंसांगबि खुदेकपिना सिंगबिकी लबुकता लैरिबा बोमसिंग लौथोकपिखो लोइनना लौमिसिंगबु अकी एखंग लैतना लौ उबु यहानबियो हाइना स्पोंदोखि ngarang numidang pung 8 tagi hauna nakalani makta handru nomai kapnaba do ahing leptana masjid on nomai kapnaki numidang pung 10 makhairum taba matamda Kuki Militant singi mekedi gi bom mangar kapsilaktuna pokhanki aduba asu apana madi misimina yawbagi pawfang hite numai kapnaba dunga si ayuk pung 3 ga makhai rom taba matamna lepki numai kapna phamga lapna dana Assam Rifles amadi Sikh Regiment gi kangbusu gothon hairiba mafam sida leki nomai kapnaba duda Phaojakhai maning terakhongsangbina singbada khunja khradi thangnaba khulsingda lanjenab yawkhi hairenisu paus ta phungdorakli makasa tharak poina to papawmna kunga taruk suba AR na lambi gi sarukta saba bunker nupi sinu thwaikre Kaksing district ki manungsana kunga taruk suba Assam Rifles na kuan mafam ahumda lambi gi sarukta bunker sajinno thambadu Kaksing district ki manung aiba tongan khulsingi nupi lising amarom na hawraktuna ngasi sido pawkre matam khragi mamang AR na Kaksing loya lambi haina khangnaba Kaksing to Parallel Road NH 102 dagi meter sahum sangshilga Kurawpokpi gi lambi gi sarukta Casper gari ama phaijilaga thamaga loinana tingkhang tara khajinduna bunker sajinduna leibidagi miyamna hek yengbar aki ekang pokpodana tana lambi satoksasina khudongsa daba kya mayokna duna rakhi masidana tan AR na lamlai singjil hairiba sigi maning thangba aimol kultaba lambi gi sarukta su bunker ama sajinduna sadoksasinda khudongsa daba mayokna duna rakhi masidana tan Kaksing gi wairi thingel da leibu oil pa manaki lambi de su AR na bunker ama sajinduna thamki hairiba bunker si wabagai hianglam kairak Kaksing Gwangjing Khongjom hairok amadi Thawbal du ki masing yamlaba imai bel singna laktuna nungthilpung ahunga makhairum taba matanu thwaiki makatana te bunker sing thugai na ba thorang tokhe hairi masigi matungda Kurawpokpi da AR na sariba bunker tu thugai na banu pi miyamna question matamda Kurawpokpi singthak gi AR Kuki Militant singla khangdaba singna numai kap tharakhi loinana tear gas sel kya su kap tharakpadagi nupa amaga nupi amaga sokhi tungda miyam gi akan bi yauk sangchilakpadagi AR gi lusingbu singa khongjoloi sing ani gi marak tu wadi sana khianisu pawsna makhatana su phongdorakli Makasa tarak poina to papaw mana sagola mahalamle Bisnupur district ki Moirang police station gi manungsan ma phubola to rail denga se ayuk sagol poni ma siraga leramle sagol asi sakhangdaba mi khana pharaga mapam sida halaga hondoklam oigeni haina singnari kanana kari maram gi damak Manipur gi puwari sagol na patangla sagol makhala si halamli bano haiba khangdri so hairi amarom dana phubola da combing operation sa takre ngarang ayupung mapan ga makhairam taba matamna Bisnupur district ki naran saina maningda leiba anisuba Indian Reserve Battalions IRB gi kem ki arm court ki masing yamlaba nupa nupi sing sangsilaktuna overpower lauduna nongmai samri rom laukhrabi gi matungna ngasi phobola gi mafam khrada Manipur police amadi CRPF ki combined force na combing operation sa takrairi ngasi ayupung nipan ga makhai gi satakiba combing operation aduna Moirang police station gi manungsan ba phobola mamang lekai maya lekai amadi maning lekai sunu supai naran Madip Thana Pokpi mafam singda laibi yum da sangduna combing operation sa takhi madura nongmei amadi atai polam amata fagathiba leite haiden su paus ta makata na pali makasa tarak poina to papaw mana IMI 5.0 amadi measles rubella gi vaccine kaphogi campaign July 3 gi hauragani miron binupi amadi sahi manga phawbagi manungda leiriba angang singda nagan malaina makhal taragani thurigi ngakthok pangamnaba India sin mathungna tika thabagi saruk am oina lakliba July 3 gi Manipur su intensified mission Indronus IMI 5.0 amadi measles rubella gi vaccine kapthokpagi test up campaign cha tharagan hana National Health Mission Manipur gi State Mission Director Dr. Nongmei phongdokre ngasi lamphel du leiba Health Director gi office ta pangthok pawgi miphamadura Dr. Nongmei makhatara dunai mirol bi mama amadi sahi manga gi manungda leiriba angang singda tika thabagi thoramasi tangkak ahum thongna pangthokani ahan bi gi oina July 3 gi taragani phawwa ani suba tangkak ki oina September 13 gi 13 phawwa duga ahum suba tangkak ki oina October 8 gi 13 phawwa tika thabagi thabasi sathakani campaign asida puna mirolbi
ꯂꯤꯁꯤꯡ ꯅꯤꯐꯨꯒ ꯇꯔꯨꯛꯀ ꯆꯥꯝꯃꯉꯥꯒ ꯍꯨꯝꯐꯨꯒ ꯃꯥꯊꯣꯏ ꯑꯃꯗꯤ ꯆꯍꯤ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡ 3,00,000 ꯂꯤꯁꯤꯡ ꯅꯤꯐꯨꯒ ꯅꯤꯄꯥꯟꯒ ꯁꯨꯞꯅꯒꯤ 12 ꯃꯄꯨꯡ ꯐꯥꯅ ꯇꯤꯀꯥ ꯊꯥꯗꯣꯛꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯃꯥꯡꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯊꯝꯂꯤꯕ ꯇꯥꯔꯒꯦꯠ ꯑꯗꯨ ꯌꯧꯅꯕ ꯃꯤꯔꯣꯜꯕꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯤꯀꯥ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯃꯤꯖꯜ ꯔꯨꯕꯦꯜꯒꯤ ꯚꯦꯛꯁꯤꯟ ꯑꯁꯤ ꯆꯥꯗ ꯃꯥꯔꯐ ꯀꯚꯔ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯥꯗ 63ꯗꯤ ꯃꯤꯖꯜ ꯔꯨꯕꯦꯂꯥꯒꯤ ꯚꯦꯛꯁꯤन ꯑꯁꯤ ꯀꯥꯞꯈ꯭ꯔꯦ ꯂꯣꯏꯅꯅ ꯂꯦꯝꯍꯧꯔꯤꯕ ꯃꯤꯔꯣꯜꯕꯤ ꯑꯃꯗꯤ ꯆꯍꯤ 5ꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯇꯤꯀꯥ ꯊꯥꯗꯣꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯅ ꯅꯥꯒꯟꯕ ꯂꯥꯏꯅꯥꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯉꯥꯡ ꯄꯣꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯂꯩꯔꯣꯏ ꯔꯟꯖꯟ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯃꯤꯔꯣꯟꯕꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯑꯉꯥꯡ ꯄꯣꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯂꯩꯔꯣꯏ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯄꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯌꯨꯠ ꯍꯣꯁꯇꯦꯜꯗ ꯃꯤꯔꯣꯜꯕꯤ ꯅꯨꯄꯤꯁꯤꯡꯗꯒꯤ ꯑꯣꯏꯅ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯑꯈꯟꯅꯅ ꯄꯥꯡꯊꯣꯛꯄ ꯃꯤꯔꯣꯜꯕꯤꯁꯤꯡꯒꯤ ꯈꯨꯗꯣꯜ ꯍꯥꯏꯕ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯋꯥꯔꯣꯜꯗ ꯗꯣꯛꯇꯔ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯛꯅꯥꯏꯔꯕ ꯒꯥꯏꯅꯦꯀꯣꯂꯣꯖꯤꯁ ꯑꯃꯗꯤ ꯃꯦꯇꯔꯅꯦꯜ ꯍꯦꯜꯊꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯔꯟꯖꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯇꯧ ꯀꯔꯝꯅ ꯃꯤꯔꯣꯜꯕꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯃꯤꯔꯣꯜꯕꯤꯁꯤꯡꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯃꯗꯤ ꯋꯥꯈꯜ ꯐꯅ ꯂꯩꯔꯕ ꯃꯇꯝꯗ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯁꯥ ꯃꯎ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯑꯉꯥꯡꯁꯤꯡ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯄꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯑꯃꯗꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ ꯃꯔꯝꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯄꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯦꯇꯔꯅꯦꯜ ꯍꯦꯜꯊꯀ ꯃꯔꯤ ꯂꯩꯅꯅ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ ꯃꯁꯤꯗ ꯃꯤꯌꯥꯝ ꯁꯔꯨꯛ ꯌꯥꯕ ꯈꯛ ꯅꯠꯇꯅ ꯊꯧꯔꯝ ꯑꯗꯨꯗ ꯄꯤꯔꯤꯕ ꯑꯐꯕ ꯄꯥꯎꯖꯦꯜ ꯑꯗꯨ ꯃꯤꯄꯨꯝ ꯇꯤꯡꯅ ꯈꯪꯍꯟꯅꯅꯕ ꯍꯣꯠꯅꯁꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛꯁꯤꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯑꯕꯥ ꯀꯥꯔꯗ ꯁꯥꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯕꯥ ꯀꯥꯔꯗ 5,00,000 ꯁꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯦ ꯃꯁꯤꯅ ꯑꯅꯥ ꯂꯥꯌꯦꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯇꯨꯅ ꯂꯥꯌꯦꯡꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯒꯅꯤ ꯍꯥꯏꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ LLIꯒꯤ ꯃꯦꯟ ꯀꯦꯅꯦꯜꯒꯤ ꯃꯐꯝ ꯑꯅꯤꯗ ꯀꯥꯏꯗꯨꯅ ꯂꯧ ꯑꯃꯗꯤ ꯌꯨꯝ ꯊꯨꯝꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯂꯤꯞ ꯏꯔꯤꯒꯦꯁꯟ LLIꯒꯤ ꯄꯝ ꯑꯍꯨꯝꯃꯛ ꯏꯁꯤꯡ ꯆꯤꯡꯕ ꯐꯖꯅ ꯌꯥꯔꯦ ꯑꯗꯨꯕꯨ LLIꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯀꯦꯅꯦꯜꯁꯤꯡꯗꯤ ꯅꯤꯡꯊꯤꯅ ꯁꯦꯝꯕ ꯁꯥꯍꯧꯗꯕꯗꯒꯤ ꯏꯁꯤꯡ ꯊꯥꯕ ꯃꯇꯝꯗ ꯃꯐꯝ ꯀꯌꯥꯗ ꯀꯦꯅꯦꯜ ꯄꯥꯊꯣꯛꯄ ꯑꯃꯗꯤ ꯀꯥꯏꯗꯨꯅ ꯑꯔꯦꯝꯕꯗ ꯏꯁꯤꯡ ꯃꯥꯡꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ LLIꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯟ ꯀꯦꯅꯦꯜꯒꯤ ꯁꯔꯨꯛꯇ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯔꯗ ꯅꯝꯕꯔ 7 ꯀꯩꯔꯥꯛꯄꯥꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ LLIꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯟ ꯀꯦꯅꯦꯜ ꯑꯃ ꯏꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯆꯦꯜꯂꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯍꯧꯗ꯭ꯔꯕꯗꯤ ꯀꯦꯅꯦꯜ ꯑꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯏꯁꯤꯡ ꯄꯥꯊꯣꯔꯛꯄꯅ ꯂꯧꯐꯝ ꯀꯌꯥ ꯊꯨꯝꯕꯗ ꯅꯠꯇꯅ ꯌꯨꯝ ꯐꯥꯎꯕ ꯏꯁꯤꯡ ꯊꯨꯝꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯍꯥꯏꯅ ꯂꯧꯃꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯉꯥꯏꯁꯣꯏꯄꯣꯛꯄꯤ ꯌꯨꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯩꯁꯅꯥꯝ ꯁꯅꯥꯇꯣꯝꯕꯅ ꯄꯥꯎꯆꯦ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏ LLI ꯃꯦꯟ ꯀꯦꯅꯦꯜꯒꯤ ꯈꯣꯏꯔꯥꯛꯄꯜ ꯑꯦꯔꯤꯌꯥꯗ ꯏꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯃꯤꯇꯔ 50 ꯆꯠꯂꯒ ꯇꯤꯗꯤꯝ ꯃꯌꯥ ꯑꯣꯏꯅ LLIꯒꯤ ꯁꯥꯏꯐꯣꯟ ꯑꯃꯁꯨ ꯏꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯇꯤꯗꯤꯝ ꯂꯝꯕꯤꯅꯆꯤꯡꯕ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯦ ꯏꯁꯤꯡ ꯄꯥꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯅꯨꯡꯅꯆꯤꯡꯕꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯂꯤ ꯃꯍꯥꯛꯅ ꯍꯥꯏ LLIꯒꯤ ꯃꯦꯟ ꯀꯦꯅꯦꯜꯗꯒꯤ ꯏꯁꯤꯡ ꯄꯥꯊꯣꯛꯂꯤꯕꯁꯤ ꯀꯦꯅꯦꯜꯒꯤ ꯈꯣꯡꯅꯨꯡ ꯂꯨꯕ ꯋꯥꯠꯄ ꯑꯃꯗꯤ ꯀꯦꯅꯦꯜꯒꯤ ꯈꯣꯡꯕꯥꯜꯁꯤꯡ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯗꯕꯗꯒꯤ ꯄꯝ ꯑꯍꯨꯝꯅ ꯏꯁꯤꯡ ꯊꯥꯔꯛꯄꯗꯒꯤ ꯏꯁꯤꯡꯒꯤ ꯕꯣꯂꯨꯝ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯄꯥꯊꯣꯔꯛꯄꯅꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯇꯤꯗꯤꯝ ꯂꯝꯕꯤ ꯃꯌꯥꯏꯒꯤ ꯁꯥꯏꯐꯣꯟꯒꯤ ꯁꯔꯨꯛ ꯑꯗꯨꯁꯨ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯗꯕꯗꯒꯤ ꯏꯁꯤꯡ ꯄꯥꯊꯣꯔꯛꯇꯨꯅ ꯑꯔꯦꯝꯕꯗ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨꯅ ꯀꯦꯅꯦꯜꯒꯤ ꯁꯔꯨꯛꯇ ꯌꯥꯝꯗ꯭ꯔꯕꯗ ꯐꯨꯠ 3 ꯋꯥꯡꯅ ꯇꯣꯟꯈꯠꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ LLI ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯦꯟ ꯀꯦꯅꯦꯜ ꯍꯥꯏ ꯀꯦꯅꯦꯜ ꯂꯣ ꯂꯦꯚꯦꯜ ꯀꯦꯅꯦꯜ ꯍꯥꯏꯗꯨꯅ ꯀꯦꯅꯦꯜ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯦꯅꯦꯜꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯊꯕꯛ ꯅꯤꯡꯊꯤꯅ ꯁꯨꯕ ꯂꯣꯏꯗ꯭ꯔꯤ ꯊꯕꯛ ꯁꯨꯕ ꯃꯇꯝꯗꯁꯨ ꯁꯕ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯕꯛ ꯁꯨꯕꯅ ꯀꯦꯅꯦꯜꯁꯤꯡ ꯑꯁꯤꯗ ꯏꯁꯤꯡ ꯊꯥꯕ ꯃꯇꯝꯗ ꯄꯥꯊꯣꯛꯄ ꯑꯃꯗꯤ ꯀꯥꯏꯗꯨꯅ ꯌꯧꯍꯟꯅꯤꯡꯕ ꯂꯧꯕꯨꯛꯁꯤꯡꯗ ꯌꯧꯕ ꯉꯝꯗꯕꯅꯤ ꯍꯥꯏꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯧꯈꯤꯕ ꯆꯍꯤ 50 ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯑꯅꯧꯕ ꯈꯨꯜ 1,983 ꯍꯦꯟꯒꯠꯂꯛꯈꯤ ꯆꯨꯔꯆꯥꯟꯄꯨꯔ ꯈꯛꯇꯗ ꯈꯨꯜ 960 ꯍꯦꯟꯒꯠꯈꯤ ꯍꯧꯈꯤꯕ ꯆꯍꯤ 1968 ꯏꯪ 2019 ꯐꯥꯎꯕꯗ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯔꯤꯕꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯑꯅꯧꯕ ꯈꯨꯜ ꯃꯁꯤꯡ ꯂꯥꯛꯉꯝꯗꯅ ꯍꯦꯟꯒꯠꯂꯛꯈꯤ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯔꯤꯕ ꯆꯥꯟꯗꯦꯜ ꯇꯦꯡꯅꯧꯄꯥꯜ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯟꯅ ꯑꯅꯧꯕ ꯈꯨꯜ 1,953 ꯍꯦꯟꯒꯠꯂꯛꯈꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯈꯛꯇꯗ ꯑꯅꯧꯕ ꯈꯨꯜ 900 ꯍꯦꯟꯒꯠꯇꯨꯅ ꯅꯧꯅ ꯁꯦꯝꯕ ꯈꯨꯜ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯤ
Leba amada missing hengalakpagi matungina anobu khulsing sangbatpa haibasi tangai phadan lokhatmam thokpa thorangamani haukiba English ngam samapan go humpuga mapan digi English ngani kungo humdoi power Manipur gi lady district taraga asid anobu khul lising ngam sani pan ga maudraga mapan hengalakhi Manipur khundari ba phurup singi manung khwai gi missing yamba phurup ni haina launariba mite yamadi naga sing khundari ba district sing da anobu khul singi masing hengat pham thokpani adubu hariba khul sing asina khundari ba district sing asida khul masing kain hengat pagi mahutta khul masing hanthaba phaw yauri hawki se English sing amaga samapan go humpugo mapan phone ki gazette ki matung ni Imphal West apun khul samaga marfuga mathoi Imphal East da samaga marfuga tare Thobal kaksing yauna khul samaga ni fuga mapan Bishnupur da humdra Jiribam da samaga ni Sandel da samaga humfuga mari Tengnopal da humfuga ni pan amasum Tamenglong da samaga taraga taru none nungba humfuga ni thoi Kangpokpi samaga humdra ga mapan Senapati da samaga kunga taruk Susampur da saniga marfuga ni thoi Pherzol da kuntraga ni par urkhul da samaga taru Kamjong da samaga kunga taret oidun apun bakul masing si lising amaga samapan gi yang haketara oike Amaram say si India lenga ki Ministry of Panchayati Raj ki makhada leba local government director gi matung ina Imphal East ki apun bakul masing saniga kuntraga ni thoi Imphal West da saniga ama Thobal kaksing yauna samaga maudraga mari Bishnupur samaga taraga mathoi Jiribam da humdraga mapan Sandel da samriga humfu Tengnopal da sahumga kunga taruk Tamenglong da samaga nipuga taruk None nungbada humdraga humdoi Kangpokpi da humdraga mathoi Senapati da samaga nipuga taret Susampur da sanipan ga nifuga ni thoi Pherzon da sama urkhul da maudraga ni thoi Kamjong da samaga kuntraga ni thoi oiduna sayis da Manipur goin apun bakul masing asi lising ohum ga sanipan ga yang hai tro oiki kumjai lising amaga samapan ga humpuga mapan phone ki bageze da mani sayis gi oina local government Directory gi matung ina piriba data sigi matung ina Manipur gi oina hengalakhiba kul masing asi punna lising amaga sanipan ga maudraga mapan oidi masigi manung na Sandel district da punna anauba khul saniga maudraga taruk Tengnopal da saniga yang khai ga nipan Kangpokpi da sangwa ga nifu ni thoya mani Susampur da sangwa ga humpu ngakhi Manipur gi leiriba apun district sing asi gi manung anauba khul khwai gi masing yamba district asi Susampur district oidi masigi mathang da Kangpokpi district na ani suba Sandel na ahum suba amadi Tengnopal da mari suba da leiri India lenga ki Ministry of Panchayati Raj ki data gi matung ina hokipa sahi yangkai sida district ki oina hengalakhi ba khul masing asi Imphal West na anoba khul kun Imphal East da nifuga manga Bishnupur da nifuga mathoi Thobal kaksing yauna nifuga manga Jiribam gi oina han lerama khul masing gi khul kun ga mathoi handake Tamenglong da anoba khul kuntra none nungbara taraga mathoi Senapati da kun ga mathoi Pherzol humpuga ni thoi ukhul gi oina su salibase si phawbada hana leramba apun bakul masing gi khul taraga mari handake aduga Kamjong district oina supnatagi khul manga khaktam hengalakhe ne su paus ta makata na sphungdoroki makasa tarak poina to perform na Kuki Militant sina com union gi president prok pang da bagi thawong ni haumi Kuki Militant sina com union gi president asarto ahaw kombu sining chita phurak bagi thawong adu pang da bagi thawong ni haina Federation of Haumi ne yamna kana yaning du phungdorakli Federation of Haumi gi Publicity Secretary Dr. Khomdon Lisamna khuyek pi duna press thadorakpa sirola bana hairibadi com union gi president Kuki Militant sina phurak ki thawong si Manipur gi yellow puri khudumanga kandem ta phomthui thokliba tamthiraba thawdo sina Manipur gi leiriba apik ko phurup sing du aki tujung ba pokalagani hawki July amagi nungtil pung mari makhairom tarakpada com union Manipur gi president sarto ahaw kombu maki mayum khoirenta ki lambi da Kuki Militant sina phaki makpu khulai paiba mi kunthrarum na makoi ke mamad pusilaga tamthina phuraki khulai paiba Kuki na role sing aduna masa nakna nongmei phawba kapsing duna akan mong na aki akan pokan duna wang pang toki makpu ko komi arambai tingol ga mari leine haina marar sikhi khulai paiba sing aduna sarto bu hek ubda nongmei na kapna bagi order le haina akan mathritan toki so com union gi president na makko komi arambai tingol ga mari leine thi haina phongdo ko digi Kuki Militant sing aduna makpu thadoraki bane kom haiba phurubasi yek salai leibi iram damasi gi yellow phurup sing gi manung da saliba phurup mane Missing Yamzadrabus Masagi Satam Nagna Purupni, Megitang Ohumdagi Togli Gel Homi Amadi, Chaidang Busingi La Sida Com Purupu, Namduna Yohon and Abohona Vitong, Ama Udun Laki, Apipu Puru. Kana Lajati Hyduna Namduna, Season the Big Taba Sitaurabani, Com the Com when a Lagan Hina Manipur Miam, Mediagi Tonga, Karahan Fondo Kibale Cravani, Maramaduna, Makatana, Toning the Taudosi, Tolu Dabani Hadi. Loshilakpo in a top of Assam Rifles Amadi RAF Ki, Tawong Kandem Tarakli. Ngarang
Turbung Banglad Lamdamasiki Ima Singda 9 Assam Rifles Amadi Rapid Action Force RF Ki Kambuna Sataki Baka Hen Matawong the Querambul Ima Kaitel Joint Coordinating Committee for Peace na akan Mon Kanem Torokri. Committee in the press Tadorok Basiol Sinai, Turbung Banglada. Ngarang thuki pa lebak ti pa thaudo du turbung banglar sin kuki zaupruki mongphamoi bi yaroi duna miam ama sanction me khoirambal ima kaitel joint coordinating committee ki mute kang bu amasu ayu angan madi sanction ki mafam adu yobra ARF women team ga mapan suba AR nupi singa akan mamona mukna bada nupi singda hat ki yauna hana digi plan torok leramba electric current hazin ba wire thamba atamna sili spray caption madurigi handoktun AR personal singna makhong net pa tamthiba ka henba sajat phaw sakhiba du yaninge sirol sin hai mafam asida mangzau na mongpham oigin haina lauthoklabasu lengang na tasinadana tumina leisilaga aikhoigi ima ibel isin naw nupi yankhai mathakta aso apan yaudun hospital lekana ka yauri hauze committee gi active member oidibi Soram Singkhaingan Mapureba Beda Bamolekai Mangi Makong su Advanced Hospital de Canary Numit Mangani gi matung de su Manipur gi mapam amatada Sinkoki Zopruki Mongpamoy su Harry Luina Hoki Buzulai Taragani Panda Wangjing the Kham Duna Levi Eco Ben Atamdana Tumzinduna Ashiba Ama Yauna Asu Open Kya Yauduna House Lekat Nariba Sing the Nong Pau Hangba Laktreba Garigi Mapu Mayang Impal Bengal Melekai MD Tarik Elias Arif Sa Apokpa Sapiula Amadi maka loina besing atupu matamna committee de sangjara kadabane so hairi duga haus ko ina di miam pau sisu mata sha lu shinjara ge masu miam puna na wab den ngai minase